Turel ising yam phajana lae adui mathakta turel khongnung khujinba mafam singsi JCB na excavator achawna kothoga yamna free and flow hain chen thanabagi plan ne mase tawisi sidai mathakti kothokre aduga sigi makha magaije masi amdi kwat ka dawali sai siamdi singsi phalna chauna lai ising sigi mafam sidagina mathak mahaisina kothoe ado yam laun slei ma do sigi hek makha se siamadi phajana khujillaga lei ren khongnung se ising yam phajana free oin chen thaba ngam excavator so sai siamadi singsi phajari koi waterfall da gitar pe singa man phigam sai da lai hai si hanjal laga chin dhaba yaure sai siamadi singsi na hanjal laga kin dhaba yaure line năm đại thiết nhàng cái cậy mang đi sập nhang yawa ba kok na bai da makta mai tu na thaba sibu subi ri bichil naw sing aduga lenga ki mari lainaba department sing mioi sing thagat pa phongdok chal sidan laibak si kinda ba yaw da sai kinda da somwang mana kalong is khara straight on le adugo sai ma pa ji am ke aro pot ta somwang kan pot sai ani ma pot ta ya sai ya am ni
ꯃꯤꯌꯥꯝꯒꯤ ꯗꯦꯕꯂꯞꯃꯦꯟꯒꯤ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯤ ꯁꯞꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯀꯩꯅꯣꯁꯤꯅ ꯐꯩꯅ ꯇꯛꯏꯁꯤꯅ ꯐꯖꯅ ꯊꯧꯔꯒ ꯀꯣꯠꯂꯣꯅꯦ ꯅꯨꯄꯥ ꯃꯌꯥꯏꯁꯤꯗ ꯂꯩꯁꯦ ꯐꯠꯇꯦ ꯃꯥꯏꯁꯦ ꯊꯧꯙꯔꯣꯒꯦ ꯍꯦꯛꯇ ꯀꯣꯠꯂꯣꯅꯦ ꯃꯅꯨꯡꯗ ꯁꯤ ꯀꯣꯠꯀꯗꯧꯕ ꯃꯁꯤ ꯌꯥꯝ ꯐꯕ ꯊꯕꯛꯅꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯁꯤꯅ ꯑꯉꯥꯡꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯣꯠꯍꯧꯕꯅꯕꯨꯗꯤ ꯐꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯁꯤꯡ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯣꯏꯔꯒꯅꯕꯨ ꯂꯩꯕꯥꯛ ꯀꯣꯠꯄꯗ ꯃꯔꯝ ꯆꯥꯅ ꯑꯀꯨꯠ ꯑꯇꯣꯡ ꯐꯖꯅ ꯆꯥꯡ ꯃꯥꯟꯅ ꯀꯣꯠꯄ ꯉꯝꯃꯤ ꯏꯁꯤꯡꯁꯤ ꯌꯥꯝ ꯆꯥꯎꯅ ꯆꯦꯟꯗ꯭ꯔꯦ ꯁꯤꯗꯩꯁꯤ ꯀꯣꯠꯊꯣꯛꯈꯤꯕꯗꯩ ꯑꯗꯨ ꯁꯤꯒꯤ ꯂꯩꯕꯥꯛꯁꯤꯡꯁꯤꯗꯤ ꯂꯧꯊꯣꯛꯑꯕꯅꯗꯤ ꯐꯩ ꯏꯁꯤꯡꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡ ꯏꯆꯦꯜꯅ ꯆꯦꯟꯊꯔꯛꯄ ꯂꯩꯕꯥꯛ ꯀꯟꯁꯟꯕ ꯅꯠꯇꯕ ꯀꯣꯠꯀꯗꯕꯁꯨ ꯋꯥꯠꯂꯤ ꯀꯣꯠꯀꯗꯕ ꯋꯥꯠꯂꯤ ꯁ꯭ꯋꯥꯏꯗꯒꯤꯅꯤ ꯐꯖꯅ ꯀꯣꯠꯀꯗꯕꯁꯤ ꯂꯩꯕꯥꯛꯁꯦ ꯏꯁꯇ꯭ꯔꯦꯠꯇꯤ ꯑꯣꯏꯗ꯭ꯔꯤ ꯁꯤꯒꯤ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯁꯤ ꯃꯣꯏꯅ ꯀꯣꯠꯂꯤ ꯏꯁꯇ꯭ꯔꯦꯠꯇꯤ ꯑꯣꯏꯕ ꯈꯔ ꯋꯥꯠꯂꯤ ꯇꯣꯡꯊꯣꯛꯄ ꯃꯐꯝ
ꯁ꯭ꯋꯥꯏꯒꯤ ꯑꯇꯣꯡꯕ ꯇꯨꯔꯦꯟ ꯃꯌꯥꯏꯗ ꯇꯣꯡꯈꯠꯂ ꯂꯩꯔꯤꯁꯤ ꯀꯣꯊꯣꯛꯀꯗꯕꯅꯤ ꯆꯠꯐꯝ ꯊꯣꯛꯑꯒ ꯁꯦꯝꯃꯛꯏꯁꯦ ꯍꯧꯗꯕ ꯌꯥꯗꯕꯅꯤ ꯁꯦꯝꯕꯗꯤ ꯐꯖꯅ ꯄꯥꯅꯤ ꯑꯗꯨ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯥꯝ ꯂꯨꯕ ꯑꯃ ꯁ꯭ꯋꯥꯏꯁꯤ ꯌꯥꯝ ꯂꯨꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩ ꯚꯌꯥꯅꯤ ꯇꯧꯔꯤꯁꯤ ꯃꯅꯥ ꯑꯁꯤꯗ ꯐꯣꯟ ꯑꯁꯤ ꯆꯠꯄꯒꯅꯤ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯁꯤꯗꯩ ꯀꯣꯠꯂꯒ ꯃꯥꯅ ꯍꯥꯏꯔꯒ ꯁꯣꯝꯗ ꯂꯩꯔꯥꯏꯒꯤꯗ ꯍꯥꯄꯛꯄꯗ ꯑꯩ ꯑꯃ ꯈꯣꯟꯈꯤꯅꯤꯁꯦ ꯑꯁꯤꯗꯩꯁꯤ ꯀꯣꯠꯇꯧꯔꯤ ꯁꯤ ꯇꯣꯡꯈꯠꯂꯤꯁꯦ ꯇꯨꯔꯦꯟ ꯃꯌꯥꯏꯗ